Priyas nit biology ki maikaidagi nungairaba pausel ama puduna laksari NTA NIT UG 2027 NTA NIT UG Foundation Course tha nipan amasum tha taruki mathangsin ayuk pung manga amasum ayuk pung taruk tagi lakliba jungi tang kunga mapandagi class haujaragani hena nungairiba pau mana NIT biology takpada sahi tara hene experience leiraba masida natana former guest faculty Department of Biotechnology amasum Department of Life Sciences ki MU gi oja singna takpi tambigaduri masida natana ahenba khudong chaba khara pallabada IDP singi free classes tanatana clear basic concept easy memory tricks regular test series PYQ analysis ni masida natana satri singi weba tonganu hostel facilities thamjari akupa marol gi dama haujama contact tawbiro akhoi telephone number di 7005534385 natragana 7005376151 ni Naga Youth Front Volunteers na akan muwapam fongdorakli akhoi gi family lekhidaba aduga akhoi na ngasi statement thobisi akhoi gi ahan boy ramba yai last boy ramba yai adubu nakhoi na nakhoi gi area dagi lan thoklaga akhoi gi area da changsin gani haragadi force na nakhoi bu khamaga leibedu nakhoi gi narai bak phaguni lan la o thengna ge hebne koi as a volunteer nakhoi na akhoi gi ichine now ai gi imung ai gi brother singbo togiba phibam toram ibudu mi oibagi lijat sajat nate akhoi na neutral da lerak pasi kyam kuire khang mangam da akhoi tholak pani aduna nakhoi na leifam da tumin layo nakhoi na kukilen demand tawri budu kadai du noi hoi khang de layo aduda lakhanu khoi gi lamda akhoi gi lamda khong tharakanu nakhoi na pami bi mutungina akhoi na response fazana pigani blockade achi hobda ngairi tawrakhigani nakhoi na pamdagi nakhoi na ban blockade tawdi ai akhoi na tawrapana nakhoi na akhoi gi line akhoi gi border da henjilakani habidudi sukoi oithokloi akhoi gi mi leye akhoi gi volunteer leye nakhoi kaugno henjila agadi nakhoi na nasana daita pugudawuni aduga endong sarkar bosu akhoi haininge akhoi gi awabasu khangbiyo sarkar na mokhoi gi thabak tawde haiba akhoi hairoi mokhoi na tawba yaba thiba yaba umba yaba hulmgani thiramgani adubu ngasi phawba thoiba phagiba mafam aduda changsillaga tawdabida karigino highway da passenger ki gari gumna casper na mi puraga chatlag leibadu sarkar ama oiragadi ngasai mi haliba khun aduda ningthau aduda khunja aduda changsillaga pharaga statement lagudabuni lawdabida prajabu oina highway da disturb tawba mi puraga chalaga leiba asi karino akhoi pakhum pami sarkar bu akhoi na hairi sina ngasi phawba tummaga leiba karigino akhoi gi imung akhoi gi family tamthina hat khibadu Manipur da hat panatro Manipur da tawba natro lilon wifi si Manipur ki map ki mapan da thokhrabro yaning de
tumin na laibase akhoi suya yaningde akhoi michamna khongjang changsila aibisi karigino michamna khutlai paire isi karigino sarkarna khangbigadobuni sarkarna thabak pangthoktragadi tawbidragadi sarkar su mi hatpaduda involve oibra akhoi question ne chi sarkar na su pakhum pibio sida puriba responsible oiriba akhoi honorable CM oro honorable home minister oiro MLA oiro minister oiro pakhum nakhoi na pigadobani nakhoi bu kanana thagalibno akhoi prajana thagatpane akhoi leader oibio akhoi ima leba kanbio akhoi bu nungaina phajana thambio haina akhoi na nakhoi bu thagatpane akhoi na nakhoi bu vote piraga kahan mane aduga nakhoi na power dak lakhraba matungda karigino akhoi gi micham turuk bu tamthina hui san nga hatbugumna kakpiraga hujik bhaw akhoi lahoktri nakhoi ju khangaga lei uraga lei adu tawriba khun aduda nakhoi na changsindraga phajindraga kadaidagi phabano haiba khun map loi namak akhoi gi manipur gi manungda leiba ngaktani khangi additional to that akhoi gi central government leima khongga yamna naknaba khun amane du karigino nakhoi na ngasi baba culprit oiba mi du phatokpa ngamdaba adu aragadi haliba mi du nakhoi su involve oibra nakhoi na yauraga irang si sogat hanbra mayam gi question ne si sarkar da micham praja akhoi na irang haugiba leite irang pamba leite adubu aigi imungda aigi khunjada thokpa taragadi akhoi su chongthokpa tabani sarkar da leader pairiba honorable CM oiro honorable home minister oiro governor oiro magi imungda tholagadi masu tumina leigadrau very hangba yaba question amani khumbiyo sarkar pairiba yaningde akhoi pende akhoi gi sentiment akhoi gi wakhan lanne yae akhoi gi misu sigani magi misu sigani adubu lan haudringai da thokdringai da michambu prajabu nakhoi gi so-called the refugee cookie militant nakhoi na sponsor tawbra tawdabra nakhoi na khangi mokhoi na tawthoklagi ba thabak ngasi baba sarkar na karigino tumina lairiba akhoi yaningde haibasi akhoi gi volunteer side gi family gi side gi as naga akhoi statement thokpani asidagi ena sathina khong changbasu yai sarkar na matam chana thabak pangthok piu nohoi tummaga leiganu phamaga leiganu nangi status nangi chair nangi pham kannanaba wakhandu thadok pire haraga akhoi gi imalai bak achi kamaina kanjera kamaina prajabu akhoi leye haibagi security assurance kamaina pisira haibagi wakhanda khalle haraga nakhoi khong thangbiu haibasi
ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯅꯈꯣꯏꯕꯨ ꯈꯪꯍꯟꯖꯕꯅꯤ Naga CSO sing economic blockade namthoknaba sangshilakhiba kuki sing security na tear gas seal sing kapsin duna tankhaikhri Naga misam taruku phaduna pukraba matungna miyathi na halambabu akan mamona yaningdaba phungdoktuna United Naga Council UNC gi makhada leiba Naga CSO sing amasum miyamna mamang thagi taraga taruktagi National Highway 2 yauna kuki zongna taba mafam singda leiba lambi singda sangshilakhiba economic blockade ki khongjang namkhainaba thomjilakhiba kuki sing security force na tear gas seal sing kaptuna taktokhri economic blockade ashigi mayokta ngarang kangpokpi district ki gampi phai gi damdai Christian College ta kuki zauna konsinba furuki miyoi sing punsinduna mifam mapangtoki mifam maduna lawbu warep ki matungin economic blockade ki khongjang sangshiliba sing takthokadabani hairaduna mafam madudagi kangla tongwi gi damdai long tamna sangshilakpada central force na kuki khongjang loi singbu tear gas seal amadi mogwom singbu kapsinduna tankhai khibane hari mafam maduna nakalani gi marak sauna muknarakpadagi Imphal Dimapur lambi paringda pung ahumlom satok sin tawbu yakidi kuki zawgi miyamna blockade asigi mayokta akan makhongjang sangsinba horakpadagi matangda Native Peoples Committee Manipur gi lusingba asangka sirnai hausi kangla tongbigi damdai long area da Meetei amadi Naga miyamna khongjang sangsin minaribani khongjang asi committee gi executive members singnasu leptuna nengsili maramdi ngarang modbung lomdagi yamlaba kuki sing thomjilaktuna khongjang sangshiliba sing takhai gani haibigi paw mongjongna fangyaki mangna makhatana hai kuki community gi miyoi sing bukari gi damak security na ngak sinduna airport fawba thindok thinjin tawriba khari gi no hangladuna thawong asi lenga ki karama thoksilno hangki hauzik la loidri hairaduna Naga amasu Meetei na kuki gi area da sangbadi yadraga kuki sing buk furu ani sigi area da sangthok sangsin tohliba kari gi nangki kuki gi area da Meetei sangmu yarak tri basi sahi ahum helaklabani hairaduna thawong asi lenga na yellow mi wariba Meetei amasu Naga singda minam duna hantana yengmani makoina lakpa ngamlagadi security yauduna lakalu matamduda makoi lakpa ngambra amasung ngamdabra haibadu yengna seki irang thoknaba amasung wathok oiraknaba tawrakpa mali hairaduna kuki na soikhre amasum lankhre hairabasu yasinaba purakthringaida lengakna makhatana problem thoknaba hotnabani haina maral sikhi hauzik su miyathi na hatoklamlaba Naga taruki haksang lauksindana Jenims ki meral sangda leiri thangdu wasida senaba sing faduna puthoraktri talaksida kuki jogi miyoi sing security na ngak selaga puthok pusin tawbi yaning dekhi amaromna nongsum khongbal tangkhulda leramba pambina lusingba UNLF ki camp hongdoraktiba sibu center gi policy ni hairoduna makoi sakhrabadi kuki sing attack torakpa yabagi singnaba sauna leiri hakhi singnaba si kuki singbu protection pibidi horakpani hairaduna Meetei amasum Naga singbuna koitan tanaraga pharibasi state amadi center lenga ki karamba thaurang nongki maram asina Naga misam tarukpu miyathi na hatpada senaba sing phadriba phawba khongjang asi leptana sangki gani khongjang asida imagi mairagi president thokchom sujatana lusingba miyoi singsu laktuna saruk yakhi panmayabadi Naga CSO singna kuki zau area da sana thaknabi yauna posei punamak puthok pusin tawbada athingba thamlakribasi pung 9 gi manungda lakthokadabani haina kangpok pita base tawba committee on tribal unity kotu na tha sigi kunga tareta state amasum unolengakta ultimatum ama pirakrabani kariguma pung 9 gi oina piriba matam masigi manungda Naga CSO singi economic blockade ki khongjang hando handrabadi kukizo miyamna democratic oiba khongjang sing sangsilagani haiba wafam su phungdokrabani ultimatum asi lairabusu lenga ki maikei digi mari lenaba thabak sing paikhalaktabadagi ngarang kukizo singna blockade thugaina sangsilakhibani hari Naga misam taru hatpada senaba sing phadringaida parengba khuntakta su asibok sang amaleramri mamang thagi tarahumdoida kangpokpi district ki lairon baifei kuki khuldagi mamit amasmo khutpulaga kuki terrorist khutpu amana phaduna pokhibadagi langla langjin phangmangamdina lairaklaba matung tha sigi tarada khul asimaki mafam amadagi miyathina hatoklamlaba matungda phangkiba pastor ani yauna Naga misam taruk hatkibagi case NIA na investigation satharaklabasu hauzik fawbra thawdosida senaba miwe amata fogat pangamdringagi serekta kangpokpi district ki new kaithel manmi police station ki manung sanba parengba khuntak siangai namkau gi forest ki area da nupa amagi asibak sang leramni haksang asi parengba khuntak amasung khoirok khul phawduna saliba intervillage road
IBR dagi meter samarum damak sangsilaga leibu umangi saruk amada leramani haksang asi patapum tharabana nuin kharani gi mamang na sibu oigani thajanari thawdu osigi pau khongmaga ngarang nungthil pung ani ga minute taraga marirom tarak pada new kaithel manwi PS na forensic expert singa loina sangsinunu yengsilaba matungda haksang adu lokhatkhri hauzik postmortem examination taunabagi damak rims ki medical sang puraktuna thamkhri asi baksang asi foot manga gi inchi mari rom wangi amanba kimafra ki hanga koiba t-shirt ama lilami amuba masugi jin khongra ma selami amuba masugi khungba masum moza ngau ulami amuba masugi bel farami loina ma ki mamit anima amuba masugi phi amana pulami makhut ani su phi amuba mana tungmunarami thawdu asgi matana kaithel manwi PS na BNS ki section 194 gi makhana UD case number 2 2026 lokotuna investigation sa thabaw khriari Nongsumgi nupi singna kaptuna pambaina lusingba UNLF ki kedar sing sakhidana ba thinglabsu tear gas kaplaga puthokre mamitagi mapi tana sakhidana ba athingba pi hiba khunja tarukrom asu apanangre Imphal East ki nongsumna lairakhiba Manipur amadi Union Lenga ka peace agreement khuyek pinarakliba pambaina lusingba United National Liberation Front UNLF ki lanmi sangluk Manipur People's Army MPA gi kedar singbu mafam asidagi hongdokhan khragani hairakpadagi ngarang nahandagi hauna nongsum amasum akoibigi khunja sing maru oina nupi singa lenga ki thawrang asigi mayokta yaningdaba phongdoktuna akan mokhongjang sing sangsilakhrabasu ngarang mafam asida lairakhiba larhulup asigi kedar sing putokhiduna Thawbal district ki ingawrokta leiba makoigi designated camp tamna pukre Larhulup asigi kedar singna nongsum khakta natana akoibigi khulgi khunja singbu sungak sienbigi thawdang laroklibani hairaduna makoibu mafam asidagi lakthokiba haibasi amuhana khul singa sida khudong thiba thawdok sing tholaknabigi lambi phatpagum thokani hairaduna khunja singi maraktagi maru oina nongsumgi miyamna makoibu puthokidana ba akan mokhongjang sangsilakhibani adubu nongsum miyamgi mittagi sintharakpa kainabigi pirang singbu tear gas amasu magbom singna tankhairaga kedar sing puthokre Kedar sing sakhidana ba nongsum amari oyum pog yauna manak nakpada lairiba khulusingi miyamna ayu angan badigi hauduna lambi thatuna lekhi maraksida state police force amadi rough central force yamlaba personal sing mapam madur laktuna pamdaba thodok thoktuna ba sai thoktuna lekhi khongjang sangsilagi singna lambi thingduna thambadagi makoibu tankhaina bohona bada security na tear gas smoke bomb kapada miyoi taruk rom asu opanakhi Amaramda, Pamaina Lusingba UNLF na lairamba nongsumgi mapam aduda tarasuba IRB gi personal sing ngarang yoraktuna miyamungak sienbagi thaba okre. Pamaina Lusingba UNLF ki lanmi sing kem adudagi tholakpada mapam adugi imai bel sing sakhino haina kaptuna thingna bahonaki. Mapam adugi ima singa security force ka sauna mukna batoki. Security force singa muknaraba matung Pamaina Lusingba UNLF ki kedar singa madi ima ibel singa wari sanabadagi kona thangda Lanmi singu mapam adudagi ima singna thamoi sungna kaptuna uyumpok mamang lekai phabu thindokhiari